음. Hai ma'am, ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯄꯥꯟꯗ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯏꯅꯤꯀꯣ ꯄꯥꯟꯁꯦ ꯅꯍꯥꯟꯒꯤ ꯈꯨꯂꯣꯟꯗꯣ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦꯕꯀꯣ ꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯄꯥꯟꯒ ꯊꯥꯡꯖꯤꯟꯒꯅꯦ ꯑꯗꯨ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯂꯣꯏ ꯁꯤꯒꯤ ꯇꯦꯜꯍꯧꯕꯗꯣ ꯁꯤꯒꯤ ꯇꯦꯜꯍꯧꯕꯗꯣ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯇꯜ ꯑꯃ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯕꯅꯦ ꯏꯅꯦꯝꯄꯣꯛꯅ ꯍꯧꯕꯤꯕꯅꯦ ꯐꯖꯅ ꯍꯧꯔꯦ ꯃꯥꯗꯤ ꯕꯣꯔꯥꯒꯨꯝꯕ ꯇꯟꯒꯨꯝꯕ ꯌꯦꯔꯨꯝꯒꯨꯝꯕ ꯁꯨꯝꯕꯁꯦ ꯍꯧꯕ ꯌꯥꯝ ꯍꯩꯌꯦ ꯃꯥꯗꯤ ꯑꯩꯅ ꯍꯣꯇꯦꯜ ꯐꯝꯍꯜꯂꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯇꯣꯛꯄꯤꯔꯅꯤ ꯑꯁꯤꯅ ꯏꯀꯥꯏꯊꯕꯤ ꯑꯗꯨꯒ ꯕꯣꯔꯥꯒꯁꯦ ꯃꯥ ꯍꯧꯋꯤ ꯃꯑꯣꯡ ꯑꯃ ꯇꯥꯕꯅꯦꯕ ꯕꯣꯔꯥ ꯎ ꯃꯣꯔꯣꯛ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯀꯥꯡ ꯆꯤꯛꯑꯦ ꯇꯤꯜꯍꯧꯁꯤꯅ ꯆꯤꯛꯑꯅꯤ ꯆꯥꯔꯅꯤ ꯃꯌꯥꯝ ꯂꯥꯎꯔꯦ ꯀꯥꯡꯗꯣ ꯑꯩꯈꯣꯏ ꯀꯥꯡ ꯌꯥꯝꯅ ꯀꯜꯂꯦꯕ ꯈꯨꯗꯧ ꯁꯥꯎꯅꯤꯡꯉꯦꯕ ꯁꯤ ꯊꯝꯒꯦꯀꯣ ꯌꯦꯔꯨꯝꯁꯦ ꯏꯔꯣꯝꯕꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩ ꯊꯨꯞꯆꯤꯜꯂꯒꯦ ꯑꯝꯇꯪ ꯆꯥꯛ ꯂꯥꯝꯕꯩꯔ ꯈꯪꯗꯦ ꯄꯨꯛ ꯌꯥꯝ ꯅꯥꯏꯌꯦ ꯃꯌꯥꯝ ꯏꯔꯣꯝꯕꯁꯤ ꯆꯈꯥꯏꯗ ꯈꯔ ꯍꯩꯊꯔꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯊꯥꯡꯖꯤꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯀꯥꯡ ꯑꯃꯅꯅꯦ ꯁꯤꯗꯅꯦ ꯆꯤꯛꯈ꯭ꯔꯦꯕ ꯑꯩꯗꯣ ꯍꯣꯠꯈꯤꯒꯦ ꯄꯦꯟꯅ ꯚꯤꯗꯤꯑꯣ ꯅꯝꯕ꯭ꯔꯕꯨꯀꯣ ꯀꯥꯡꯅ ꯊꯥꯡ ꯍꯥꯀꯠꯆꯔꯛꯏ ꯑꯁꯤꯗꯤ ꯂꯥꯗꯣ ꯍꯦꯛꯍꯧꯗ꯭ꯔꯕꯩꯅ ꯀꯥꯡ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯠꯂꯦꯗꯅ ꯄꯣꯛꯑꯝꯗꯥꯏꯁꯤꯗ ꯃꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯂꯥꯎꯁꯜꯂꯛꯑꯦ ꯊꯒꯥꯏ ꯈꯨꯗꯤꯡ ꯂꯨꯄꯥ 10 ꯈꯥꯏꯕꯅꯦꯕ ꯅꯍꯥꯈꯩ ꯍꯥꯎꯔꯦ ꯈꯨꯍꯥꯎꯗꯣ ꯄꯥꯟ ꯏꯔꯣꯝꯕ ꯑꯣꯏꯇꯥꯔꯁꯨ ꯄꯦꯜꯂꯦ ꯍꯥꯀꯠꯆꯔꯦ ꯑꯗꯨꯁꯤꯗ ꯀꯥꯡ ꯉꯁꯥꯏ ꯆꯤꯛꯈꯤꯕꯗ ꯈꯤꯇꯪ ꯆꯤꯛꯈ꯭ꯔꯦ ꯃꯅꯥꯗ ꯈꯜꯂꯨꯔꯦ
잘해. 진짜? 와, 이게 이게 버튼구만 턱 빠는 거야. 이 글라스가 또 하이나데. 아, 이름도 싸지 말래. 이름 싸비. ꯑꯗꯨ ꯌꯦꯔꯨꯝꯁꯦ ꯄꯥꯛꯇꯤ ꯍꯩꯅꯗꯕꯅꯦꯕ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯕꯗꯣ ꯑꯣꯏꯗꯦꯕ ꯌꯦꯔꯨꯝꯁꯦ ꯁꯤꯗ ꯂꯥꯛꯑꯕ ꯌꯦꯔꯨꯝ ꯐꯅ ꯀꯨꯏ ꯆꯥꯔꯝꯗꯦ ꯌꯦꯔꯨꯝ ꯆꯥꯕ ꯍꯩꯔꯝꯗꯦ ꯑꯗꯩ ꯆꯥꯕꯗꯁꯨ ꯋꯥꯔꯦ ꯊꯥꯡꯅꯤꯡꯒ ꯇꯨꯞꯀꯦ ꯍꯥꯎꯔꯦ ꯆꯥꯡꯁꯤꯗ ꯃꯣꯔꯣꯛꯁꯨ ꯁꯥꯏꯀꯣ ꯃꯅꯥꯗ ꯂꯤꯔ ꯂꯥꯛꯀꯂꯦ ꯀꯩꯅꯣ ꯉꯁꯥꯏ ꯀꯤꯍꯣꯝ ꯆꯥꯔꯛꯈꯤꯕꯗꯒꯤꯅꯦ ꯃꯥꯏ ꯆꯥꯛꯁꯦ ꯌꯥꯝ ꯌꯥꯝ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯆꯥꯛ ꯂꯦꯝꯃꯟꯕꯒꯤ ꯍꯥꯏꯔꯛꯈꯤꯕꯅꯦꯕ ꯀꯃꯦꯟꯗ ꯑꯗꯨꯅ ꯑꯩꯁꯨ ꯂꯦꯝꯃꯜꯂꯔꯣꯏꯒꯦ ꯇꯧꯕ ꯏꯔꯣꯝꯕ ꯍꯥꯞꯆꯤꯜꯂꯛꯄꯅꯦ ꯑꯩ ꯏꯆꯥꯅꯨꯄꯥꯗꯣ ꯈꯣꯡꯉꯥꯎ ꯁꯅꯗꯤ ꯂꯣꯏꯔꯦ ꯅꯨꯄꯥ ꯃꯆꯥꯒ ꯑꯣꯏꯔꯦ ꯂꯣꯏꯒꯤꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯃꯥꯏꯗ ꯀꯩꯅꯣꯝ ꯇꯧꯄ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏꯅ ꯅꯝꯃꯤꯟꯅꯒꯗꯕꯗꯣ ꯃꯥꯅ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯗꯦ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯏꯊꯟ ꯉꯝꯃꯣꯏ ꯍꯥꯏꯔꯦ
ꯇꯜꯂꯕ ꯍꯥꯏꯕ ꯑꯩ ꯊꯪ ꯑꯗꯨꯝ ꯅꯝꯃꯦ ꯌꯦꯔꯨꯝꯁꯦ ꯍꯧꯖꯤꯜꯂꯒ ꯃꯥꯡꯍꯜꯂꯦ ꯀꯥ ꯍꯥꯏꯔꯛꯀꯅꯤ ꯃꯥꯡꯍꯜꯂꯒꯀꯣ ꯏꯆꯥ ꯏꯁꯨ ꯌꯥꯝ ꯂꯩ ꯄꯤꯖꯅꯕ ꯅꯣꯏꯗꯤ ꯑꯗꯨꯝ ꯌꯥꯎꯔ ꯍꯧꯔꯝꯅꯤ ꯀꯠꯁꯜꯂꯦ ꯇꯨꯝꯃꯅꯤ ꯑꯩꯗꯤ ꯅꯨꯡꯊꯤꯟꯁꯦ ꯑꯅꯝꯕꯅ ꯁꯨꯛꯇꯨꯝ ꯇꯨꯝꯗꯦꯕꯀꯣ ꯃꯌꯥꯝ ꯅꯨꯡꯊꯤꯟ ꯇꯨꯝꯕꯁꯦ ꯍꯩꯇꯦꯕ ꯑꯗꯣ ꯅꯨꯡꯊꯤꯟ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯐꯤ ꯁꯥꯖꯩꯌꯦꯕ ꯅꯨꯡꯊꯤꯟ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯦꯛꯇ ꯐꯨꯒꯠꯂ ꯇꯨꯝꯕꯅꯤꯅꯀꯣ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯦ ꯅꯣꯡ ꯀꯟꯅ ꯇꯥꯕꯖꯥꯠꯅꯦꯕ ꯑꯩ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯅꯣꯡꯉꯥꯜꯂ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅ ꯁꯨꯃꯥꯡꯁꯦ ꯄꯨꯡꯇꯥꯎ ꯏꯁꯤꯡ ꯑꯗꯩꯗꯤ ꯏꯁꯤꯡ ꯇꯞ ꯕꯥꯇꯤꯟ ꯅꯨꯡꯕꯤ ꯌꯥꯔꯝꯕꯁꯤꯡꯗꯣ ꯏꯃꯥ ꯍꯣꯏ ꯌꯥꯁꯟ ꯃꯥꯜꯂꯦꯕꯀꯣ ꯄꯨꯡꯊꯟ ꯊꯜꯂꯝꯃꯦ ꯑꯩꯅ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯇꯥꯕ꯭ꯔꯣꯗꯤ ꯍꯥꯏꯀꯣ ꯑꯗꯨꯒꯅꯦ ꯑꯗꯨꯛ ꯀꯟꯅ ꯇꯥꯏꯗꯣ ꯕꯦꯝ ꯅꯪ ꯇꯥꯗ꯭ꯔꯣꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯩꯅ ꯇꯥꯗꯦꯍꯦ ꯑꯩꯗꯤ ꯀꯩꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯃꯥꯅ ꯅꯪ ꯍꯦꯛ ꯐꯃꯨꯡ ꯆꯪꯉ ꯇꯨꯝꯃꯕ ꯍꯥꯏꯁꯦ ꯑꯩꯅ ꯇꯨꯝꯃꯦ ꯑꯩꯗꯤ ꯅꯨꯡꯊꯤꯟꯁꯦ ꯇꯨꯝꯗꯕꯅꯤꯅ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯅꯤ ꯀꯩꯅꯣ ꯑꯩꯅ ꯇꯨꯝꯖꯩꯁꯦ ꯇꯨꯝꯁꯤꯜꯂꯦ ꯇꯨꯝꯃꯦ ꯍꯥꯏꯗꯣ ꯑꯁ ꯅꯪ ꯊꯥ ꯑꯃ ꯄꯨꯔ ꯆꯠꯂꯁꯨ ꯈꯪꯉꯔꯣꯏ ꯑꯩꯅ ꯑꯦ ꯑꯗꯨꯗꯤ ꯈꯪꯅꯤꯍꯦ ꯍꯥꯏ ꯅꯣꯡ ꯇꯥꯕꯗꯤ ꯇꯁꯦꯡꯅ ꯍꯦꯛꯇ ꯈꯨꯀꯜꯂꯝꯅꯤ ꯅꯣꯡꯗꯣ ꯇꯥꯍꯧꯗꯦ ꯕꯦꯔꯥꯅꯤ ꯑꯩ ꯁꯤꯗ ꯉꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯅꯤ ꯅꯍꯥꯟꯗꯤ ꯑꯍꯥꯎꯕ ꯑꯣꯏꯕꯖꯥꯠꯅꯤ ꯅꯍꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯍꯥꯎꯇꯕꯁꯨ ꯂꯩꯗꯅ ꯊꯥꯡꯖꯤꯡꯁꯦ ꯐꯖꯅ ꯇꯨꯞꯈꯤꯗꯧꯅꯤ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯝꯖꯕꯗꯣ ꯊꯣꯛꯑꯦ ꯁꯥꯕꯥꯁ ꯍꯥꯏꯔꯅꯤ ꯕ꯭ꯔꯨꯠ ꯂꯥꯎꯅ ꯆꯤꯛꯈꯠꯂꯒ ꯑꯩ ꯄꯨꯛ ꯅꯥꯔꯤꯗꯣ ꯆꯥꯛ ꯂꯥꯝꯕꯩ ꯑꯣꯏꯔꯝꯕꯖꯥꯠꯅꯤ ꯆꯥꯛ ꯆꯥꯁꯤꯜꯂꯀꯥꯟ ꯐꯈ꯭ꯔꯦ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯩ ꯀꯩꯝ ꯆꯥꯗꯦ ꯀꯩꯅꯣ ꯆꯥꯛ ꯍꯣꯏ ꯆꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯈꯤꯕꯗꯨꯅ ꯀꯩꯝ ꯆꯥꯗꯦ ꯍꯥꯏꯔꯤ ꯀꯩꯝ ꯆꯥꯗꯦ ꯀꯤꯍꯣꯝ ꯆꯥꯏ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯝ ꯕꯣꯔꯥꯗꯤ ꯑꯩꯗꯣ ꯄꯥꯝꯕ ꯋꯥꯠꯂꯦꯕ ꯆꯥꯕ ꯍꯩꯇ꯭ꯔꯤꯕ ꯑꯗꯨꯅꯅꯦ ꯁꯥꯎꯕꯤꯅꯨ ꯎꯃꯣꯔꯣꯛꯁꯦ ꯁꯥꯏꯉꯣ ꯑꯅꯤꯔꯛ ꯆꯤꯛꯑꯕꯅꯦ ꯆꯥꯛ ꯁꯥꯏꯕ ꯈꯗꯥꯡꯅ ꯄꯨꯈꯝ ꯊꯦꯡꯉꯦ ꯍꯥ ꯌꯥꯏ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯄꯩꯁꯥꯅꯦ ꯃꯥꯁꯨ ꯆꯠꯈꯤꯕꯗꯣ ꯈꯔ ꯂꯤ ꯂꯩꯔꯝꯃꯦ ꯈꯪꯗꯝꯅꯤꯅ
ꯇꯥꯔꯦ ꯉꯁꯤ ꯄꯥꯟ ꯏꯔꯣꯟꯕꯗ ꯋꯥꯠꯂꯤꯁꯦ ꯃꯌꯥꯡꯇꯣꯟ ꯋꯥꯠꯍꯧꯔꯦꯕ ꯕꯣꯔꯥꯗꯨꯁꯨ ꯍꯧꯅꯕꯗꯤ ꯈꯥꯛꯏꯅꯦꯕ ꯀꯥꯎꯔꯕ ꯊꯥꯛꯄꯗ ꯏꯃꯥꯅ ꯕꯣꯔꯥ ꯍꯧꯖꯤꯜ ꯂꯩꯔꯝꯃꯦ ꯍꯥꯎꯔꯦ ꯕꯣꯔꯥꯁꯦ ꯈꯔ ꯆꯥꯔꯦ ꯈꯔ ꯑꯗꯨꯝ ꯂꯦꯝꯃꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝ ꯂꯩꯁꯤ ꯄꯤꯖꯅꯕ ꯑꯩꯈꯣꯏ ꯅꯍꯥꯟ ꯑꯩꯈꯣꯏ ꯍꯨꯏꯕꯤꯗꯣ ꯃꯆꯥ 9 ꯄꯣꯛꯑꯦ ꯃꯊꯤꯕꯣꯡ ꯌꯥꯝ ꯌꯥꯎꯋꯦꯕ ꯏꯔꯣꯟꯕꯗꯤ ꯄꯥꯝꯃꯨꯏꯌꯦ ꯊꯥꯡꯖꯤꯡ ꯃꯔꯨꯁꯨ ꯌꯥꯎꯋꯦ ꯏꯔꯣꯟꯕꯁꯦ ꯆꯥꯊꯣꯛꯈꯤꯒꯦ ꯇꯧꯅꯦ ꯐꯦꯟ ꯊꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯐꯦꯟꯁꯦ ꯊꯤꯟꯐꯝ ꯂꯩꯇ꯭ꯔꯦ ꯂꯥꯏꯠ ꯃꯌꯥꯝ ꯊꯥꯅꯕ ꯍꯨꯃꯥꯡ ꯀꯥꯕ ꯅꯥꯇꯣꯟꯁꯦ ꯄꯥꯟ ꯏꯔꯣꯟꯕ ꯑꯁꯨꯛꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯁꯟ ꯊꯣꯡꯕꯁꯨ ꯀꯩꯗꯧ ꯍꯥꯎꯔꯣꯏ ꯃꯤꯅꯗꯤ ꯁꯟ ꯆꯥꯔꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯣꯛ ꯆꯥꯕꯗꯨꯕꯨꯛꯇ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯋꯥꯈꯟꯗ ꯑꯣꯛ ꯆꯥꯕꯕꯨꯗꯤ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯀꯥꯏꯗꯦ ꯍꯥꯏꯁꯦ ꯃꯤꯅ ꯄꯥꯝꯗꯕꯗꯨꯗꯤ ꯄꯥꯝꯃꯝꯃꯣꯏꯀꯣ ꯑꯗꯣ ꯁꯟꯃꯨꯛ ꯆꯥꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯣꯏꯗꯦ ꯏꯁꯤꯡ ꯑꯝꯇ ꯊꯛꯄ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯂꯣꯏꯁꯤꯟꯅꯍꯜꯂꯦ ꯇꯨ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯗꯕꯅꯤꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯁꯤ ꯍꯥꯏꯅꯁꯨ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯔꯝꯃꯅꯤ ꯉꯝꯁꯨ ꯉꯝꯖꯗꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯗꯪ ꯁꯨꯝ ꯆꯥꯕꯗꯁꯨ ꯌꯥꯄꯣꯠꯇꯦꯗꯅ ꯑꯗꯨꯅ ꯂꯩꯕꯗ KG 2ꯒꯨꯝꯕ ꯑꯗꯩꯗꯤ 1.5ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯩꯗꯗꯤ ꯑꯩꯈꯣꯏꯗꯤ ꯀꯣꯟꯅꯗꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯄꯩꯁꯥ ꯇꯤꯡꯗꯕ ꯉꯥꯛꯇ ꯆꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯑꯉꯝ ꯑꯉꯝꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗꯗꯤ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯃꯇꯝꯁꯨ ꯃꯥꯡꯉꯦ ꯑꯗꯩꯗꯤ ꯈꯨꯠꯁꯨ ꯆꯪꯉꯦ ꯑꯗꯩꯗꯤ ꯈꯪꯗꯦ ꯄꯩꯁꯥꯁꯨ ꯃꯥꯡꯉꯦ ꯀꯣ ꯄꯩꯁꯥꯁꯨ ꯃꯥꯡꯉꯦ ꯍꯥꯏꯁꯦ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯆꯪꯉꯛꯀꯗꯣꯏꯅꯦ ꯑꯗꯨꯏꯁꯨ ꯍꯦꯛ ꯊꯥꯒꯠꯄꯒ ꯐꯪꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦꯗꯅ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟꯗꯁꯨ ꯐꯖ ꯐꯖꯕ ꯍꯥꯏꯔꯛꯑꯣ ꯑꯍꯣꯡ ꯑꯍꯣꯡꯕ ꯆꯥꯔꯣ ꯍꯥꯏꯌꯣ ꯑꯇꯥꯡꯕ ꯆꯥꯕꯤꯌꯣ ꯍꯥꯏꯔꯛꯀꯅꯨ ꯄꯩꯁꯥ ꯄꯥꯏꯖꯗꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ